ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 16 ꯏꯪ ꯀꯨꯝꯖꯥ 2012 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯥꯔꯠ, ꯄꯥꯀꯤꯁꯇꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯂꯤꯕ ꯗꯦꯡꯒꯨꯒꯤ ꯂꯥꯏꯅꯥꯅ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯅꯔꯤ꯫ ꯄꯨꯅꯦꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯔꯥꯖ꯭ꯌꯒꯤ ꯋꯛꯐ ꯕꯣꯔꯗꯇ ꯃꯔꯤ ꯂꯩꯅꯕ ꯇ꯭ꯔꯁꯠꯁꯤꯡ ꯑꯃꯁꯨꯡ ꯂꯣꯏꯁꯪ ꯑꯗꯨꯒꯤ ꯃꯐꯝ 8ꯇ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯔ ꯏꯗꯤꯅ ꯔꯦꯗ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯥꯏꯅꯣꯔꯤꯇꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯅꯋꯥꯕ ꯃꯥꯂꯤꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯁꯠꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯋꯥꯕ ꯃꯥꯂꯤꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯐꯝ 8ꯇ ꯅꯠꯇꯦ, ꯃꯐꯝ 30ꯗ ꯔꯦꯗ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯋꯥꯕ ꯃꯥꯂꯤꯛꯅ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯔꯕꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯋꯦꯜꯀꯝ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡꯁꯨ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯒ꯭ꯔꯦꯁ ꯗꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ ꯆꯤꯊꯤ ꯏꯗꯨꯅ ꯀꯪꯒꯅꯥ ꯔꯅꯥꯋꯠꯇ ꯄꯤꯈꯤꯕ ꯄꯗꯃ ꯁ꯭ꯔꯤ ꯍꯟꯗꯨꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯁ꯭ꯀꯨꯜꯁꯤꯡꯗ ꯄꯤꯕꯗꯨ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ, ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡ ꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯊꯪ ꯄꯤꯔꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯤꯡꯗ ꯖꯤꯔꯣ ꯕꯦꯂꯦꯟꯁ ꯑꯦꯀꯥꯎꯟꯠꯁꯨ ꯍꯥꯡꯅꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯅ ꯑꯀꯨꯞꯄ ꯃꯤꯠꯌꯦꯡꯁꯨ ꯊꯝꯂꯒꯅꯤ꯫ ꯑꯁꯥꯝ ꯔꯥꯖ꯭ꯌꯒꯤ ꯇꯦꯠꯀꯤ ꯄꯔꯤꯈꯥꯗ ꯄꯥꯁ ꯇꯧꯍꯟꯅꯕꯒꯤ ꯅꯥꯃꯗ ꯇꯥꯠ ꯇꯧꯕꯁꯤꯡꯅ ꯄꯩꯁꯥ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯐꯥꯒꯠꯂꯒꯅꯤ ꯑꯃꯁꯨꯡ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯦꯠꯀꯤ ꯃꯤꯡꯗ ꯂꯨꯄꯥ ꯑꯃꯠꯇꯁꯨ ꯂꯧꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯁꯦꯕꯥꯗ ꯇꯦꯠꯀꯤ ꯔꯤꯖꯜꯠ ꯑꯊꯨꯕꯗ ꯄꯤꯅꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯔꯤꯝꯒꯟꯖ ꯇꯨ ꯒꯨꯋꯥꯍꯥꯇꯤ ꯆꯠꯅꯅꯕ ꯗꯦ ꯁꯨꯄꯔ ꯑꯊꯨꯕꯗ ꯊꯥꯔꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯄꯥꯎ ꯑꯃꯅ ꯄꯜꯂꯤ꯫ ꯗꯦ ꯁꯨꯄꯔ ꯃꯇꯝ ꯀꯨꯏꯅ ꯕꯟꯗ ꯇꯧꯔꯨꯔꯕ ꯇꯨꯡꯗ ꯁꯔꯚꯤꯁ ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯍꯧꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔ ꯔꯥꯖ꯭ꯌꯒꯤ ꯗꯤꯁꯇ꯭ꯔꯤꯛ 19ꯒꯤ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯂꯝꯊꯥꯈ꯭ꯔꯦ꯫ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯆꯥꯡ 100% ꯌꯧꯕ ꯉꯝꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯨꯠꯁꯝꯅꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯄꯤꯜꯁꯨ ꯇꯧꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝꯁꯨ ꯐꯒꯠꯂꯛꯂꯤ ꯍꯥꯏꯅ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯊꯨꯕꯗ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯤꯅꯤꯌꯔ ꯂꯨꯆꯤꯡꯕ ꯑꯦꯝ.ꯄꯤ. ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯁ꯭ꯋꯥꯃꯤ ꯉꯔꯥꯡ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯂꯥꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯍꯦꯠ ꯁ꯭ꯄꯤꯆ ꯄꯤꯈꯤꯕꯒꯤ ꯃꯔꯝꯗ ꯀꯦꯁ ꯑꯃ 2015ꯗ ꯑꯦꯗꯤꯁꯅꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯔꯤꯝꯒꯟꯖꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃ ꯂꯣꯗꯖ ꯇꯧꯈꯤꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯀꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯗ ꯁꯥ-ꯁꯟ ꯂꯂꯣꯟꯕ ꯃꯤꯑꯣꯏ 2 ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯟ ꯐꯥꯌꯔ ꯇꯧꯔꯛꯄꯗ ꯁꯤꯈ꯭ꯔꯦ꯫ ꯀꯨꯆꯕꯤꯍꯥꯔꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯚꯥꯔꯠꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯣꯚꯦꯛꯁꯤꯟ ꯑꯁꯤ 77.8% ꯏꯐꯦꯛꯇꯤꯚꯅꯤ ꯍꯥꯏꯅ ꯁꯦꯐꯇꯤ ꯑꯦꯟꯗ ꯏꯐꯤꯀꯦꯁꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯗꯦꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯗ꯭ꯔꯕꯥꯗ ꯕꯦꯖ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯀꯣꯚꯦꯛꯁꯤꯟ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯦꯘꯥꯂꯌꯥꯗ ꯂꯩꯕ ꯌꯨ.ꯑꯦꯁ.ꯇꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟꯗ ꯇꯦꯛꯅꯣꯂꯣꯖꯤ, ꯃꯦꯘꯥꯂꯌꯥꯅ ꯅꯦꯛ (ꯅꯦꯁꯅꯦꯜ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟꯗ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯀꯥꯎꯟꯁꯤꯜ) ꯒꯤ A ꯒ꯭ꯔꯦꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯛ ꯐꯪꯂꯦ꯫ ꯌꯨ.ꯑꯦꯁ.ꯇꯤ.ꯑꯦꯝ. ꯅ
नुंगाइरबा हिस्टोरिक सक्सेस अमा ओइरिबा असिदा मेघालय की चीफ मिनिस्टर कनराज सांगमाना हराव तयाम्बा फोंदोखरे अमसुंग यूनिवर्सिटी असिगी फैकल्टी सिंग अमसुंग थौबुरोय सिंगबु थौना हापा वाही कयाना थागत वाही थमकी। आगरतला म्युनिसिपल कॉर्पोरेशन की मिखलदा बीजेपी लेंगा की माइकईदगी मिरेप खलकनी थाजनरंबदु अरेंब मंगलान अमा ओइरे। कांग्रेस पार्टी अमसुंग तृणमूल कांग्रेस ता मणिपुरी मियोय अनि पार्टी की टिकट पाइदुना लांबा तौगदौरी। हौजिक लौबिरसी सानबुंगी पाउदम अजिंका राणेना इंडियन क्रिकेट टीम की कैप्टन ओइना न्यूजीलैंड दा सानगदबा फर्स्ट मैच दा कैप्टन ओइरगनी। टीम इंडिया की न्यूजीलैंड टेस्ट की सानरोइसिंग मथंगसिदना ए रहाने कैप्टन, सी पुजारा वाइस कैप्टन, के एल राहुल, एम अग्रवाल, एस गिल, एस अय्यर, डब्ल्यू साहा विकेटकीपर, के एस भरत विकेटकीपर, आर जडेजा, आर अश्विन, ए पटेल, वाई यादव, आई शर्मा, यू यादव, एम डी सिराज अमसुंग पी कृष्णनी हाइना बीसीसीआई दगी ट्विटर थादोपा चेरोल अमना पल्ली। इंडिया की डोमेस्टिक बैडमिंटन सीजन दा था कुनगी मतुंग थंगना थंगनाबा सीनियर रैंकिंग लेवल अहुम टूर्नामेंट सिंगा लोइनना मथंग थादगी पांगथोकबा हौरगनी हाइना नेशनल फेडरेशन ना लाउथोखरे। फीडबैक चैनल ना ताबिरबा सिंबो इकाई खुमनजबग लोइनना चैनल असिबु लाइक शेयर अमदी सब्सक्राइब तौबियो।